Nungsiraba ichilinausing ngasisu amuka ikhoi jikara musung dua singi matangda hadis taraga mukpunna khangminarase. Kun mathoi suba hadis Hazrat Ibn Abbas raziyallahu anhuman hai Allah ke Nabi sallallahu alaihi wasallam na hai biramme makhal mangagi dua sing akhan na kabul tawbi Mazlum hingsa tawbiraba mi adugi dua mahang laman khumdri fawba haz tawriba mi gi dua mayum da halaktriba fawba muzahid ki dua mayum da halaktriba fawba anaba mi gi dua mahang fadriba fawba amasung musalman bhayamna musalman bhayamagidmak maha khangdana tawbu dua Masigi matung da Nabi Karim sallallahu alaihi wasallam na haibirake. Mathak ke dua sing asigi manung dage. Thu namak kabul tawbibu dua de. Musalman bhai amagidamag. Maha khangdara tawbu dua adune. Kunni thoi subah hadis. Hazrat Abu Hurairah raziyallahu anhu na hai. Nabi Karim sallallahu alaihi wasallam na haibiramme. Makhalla hungi dua kabul tawbi. Madubu kabul tawbigani haibda chingnaba laytrabani ahanbada aulad kidamak mapana tawbiba dua ani subada musafir gi dua amasung ahum subada otpi naybiraba mi ki dua kul hundoi subah hadis Hazrat Abu Umama raziyallahu anhu hai Nabi Karim sallallahu alaihi wasallam na haibiramme Hazrat Ismail alaihi salam gi macha masu sing dage Mina yani natraga ani dagi hen azad tawbudagi de fajr ge namaz matungda numit thoktriba fawba Allah gi zikr maha ki chawbungan ba maha ki mating magun thagat pamusung la ilaha illallah ge tasbih chattuna leibna hen aina pamje mawong asumna asar ge namaz matungdagi ya changba fawba Mathak ke amal sing asi tawbuna Hazrat Ismail alaihi salam ki macha masu sing dage minai mari azad tawba thadok padagi hena pamjai kun mari subah hadis Hazrat Abdullah bin Umar radhiyallahu anhuma na hai Nabi Karim sallallahu alaihi wasallam na hai biramme kana gumbana wuju yauna ahing tumlavade Faristana mahak ki hakchang paknana ahing yaireki mahang mikap thokpo khuding da faristana mahak ki damak dua tawi ya Allah naha ki banda asibu kopiyu maramde mahak wuju yauna tumli bane kun manga subah hadis Hazrat Muaz bin Jabal radhiyallahu anhu hai Nabi Karim sallallahu alaihi wasallam na hai biramme kana gumba musalman amana Wuju yauna zikr tawraga tumlaba musung mahang mikap thoklak bada dunya musung akhirat ki afavani zerbade Allah Ta'ala na mahang niri ba adu soidana makpinabi kun gataruk subah hadis Hazrat Amr bin Afsa radhiyallahu anhu na hai aingon da Rasulullah sallallahu alaihi wasallam na hai biramme ai hingi aroi matam da Allah Ta'ala bandaga yamna naksin nai Karigumba nahak na ngamzirabadi. Matamda Allah Ta'ala gi zikr taw. Kuntaret subah hadis. Hazrat Umar bin Khattab raziyallahu anhu na hai. Allah gi Rasul sallallahu alaihi wasallam na hai biramme. Kana gumba amana numidang da tawgud ba amal sing mapung fana tawdringay natragal. Khara watling da tumkre. Nongalag mahang na madu fazara musung johar gi marakta pang thoklabade mahak ki amal namada ahing de tawkiwa amal oine isin bigane kunni pan subah hadis Hazrat Abu Ayyub raziyallahu anhu na hai Rasulullah sallallahu alaihi wasallam na hai biramme kana gumna ayyukta la ilaha illallah wahdahu la sharika lahu lahul mulku wa lahul hamdu وهو على كل شيء قدير ترارك سولبدي mahaki damak neki tara ibigane guna tara muthat pigani amasung thak tara wangkhat hanbigane mahaki damak minai mari thadok pig manava sawap pibigane
amasung numidang oidriba fawbo saitan-dagi senlabigani. Kanagumana magrib namaz matungda sollabadi ayuk fawbo mathakta pankriba pumnamak asi pinabigani. Kun mapan suba hadis. Hazrat Abu Huraira raziyallahu anhu na hai. Rasulullah sallallahu alaihi wasallam na hai biramme. Kanagumana ayuk numidang da subhanallahi wa bihamdihi jamarak sollabadi. Kanagumba amatana kayamat ki nimitta mangondagi henafaba amal puraga lakloi. Kanagumba amana mahakumna natraga mangondagi henna solakpa aduna tongan buwafamni. Atopa hadis amadana fazilat asi subhanallahi al-azim wa bihamdihi ki oin laki. Kuntra subah hadis. Hazrat Abu Huraira raziyallahu anhu hai. Aina Nabi Karim sallallahu alaihi wasallam dagi taaj huwe. Kanagumana ayuk numidang subhanallahi wa bihamdihi chamarak sollabadi. Mahaki guna samudragi kongol dagi hena yamlabasu kopigani. Nung siravetilinaw sing nasigidi asi fawdang khangminadasi. Mathangi tangkat hadis taraga mukpunna khangminasi. Nung siravetilinaw sing na. Video si Musalman ichilinaw sing da share tawiduna makoy wuzu khanghanbada sarbiyabiyo. Allah Ta'ala na ikay kuding magpuhay zakriba hadis karaji da amal tawgang bagi pangal thunada pinabi voice sano.